Ansamna mitei maitei ST oibi yaroi haina government da memorandum pisin khibadu lagliba Lok Sabha gi mikhal mamang da withdraw tawgadabani karigumba withdraw tawdrabadi tampaki outer parliamentary constituency gi manung da lairiba mitei voter lak ani lising yankai board yauraroi haina no ST no vote campaign committee na khangalakle No ST No Vote Campaign Committee gi wangangloi executive member Puyam Ranachandrana Manipur Miyam Maru oina Thauba Kakching amadi Jiribamda lairiba outer Lok Sabha da vote thadaba yaba vote lepadi yadaba miyamda mitei gi maru oiba wafum khara thamlakle madude chahi tara nithoi hena mitei maitai na India gi constituency gi makhada ST list salhallu haina ngasi fowa tanduna lagle Demand asi indigenous people amana fangfam thokpa right to lengakta tanjabane masida yamna nungai tribadi indigenous people ni ichil inaw ni haina lairiba Manipur da khundariba naga singna mitei maitai na ST oibe yaroi haina yelibasi maram chade Manipur da khundariba naga sing asi indigenous natabra haina su committee asi gi wangangloi Ranachandrana hanglakle Mahagna makhata na hai karigi indigenous amana masagi right tanbada indigenous amana yerfam thokpra Kuki refugee ki matau tamduna naga ichil inaw singna mitei ni ST oibe yaroi haina yelibase Manipur tariba naga sing asi Kuki refugee singa hauminarakpagira Ranachandrana hai outer ki manung chanba Tampaki AC singda vote khomba lakpa yaroi ngasidagi no withdraw no vote campaign hauragane Wafam asi mitei miyamna maru oina outer ki area da lairiba mitei singna ngasidagi cheksin firep lominarsi hairakle Ansamna Manipur ki governor da pisin khiba memorandum adu handoktri fauba Kakching amadi Thawal district ki mafam singda lairiba outer ki voters sing vote thadaroi amade mikhal ga mari leinaba thabak thoram amata yauroi loinana election ga mari leinaba thabak thoram amata su tawbigino haina appeal tarakle Koi sahi taraga mari manga sahi taraga mari manga gi makata ai koi gi maitai gi ST da sargadabani ST jahun gadabani haina campaign ji sanction na sangsina maina laglai dong kuding gi satana koi campaign to meeting to dong main to na laglai adu gi nau nau na yam na nau nau ba koi gi miyam gi opinion lobaki oina koi miskol jo tawgre mass campaign lama miskol gi mass campaign lama ki tatore adu da so koi yam sauba koi gi kano ma miyam gi support ma phami lak ma pan gi naya maina koi da miskol to sele miskol to gi support to gi SC gi maintain ST oi ga dabni haina support to gi adu bu hujik luri badi gamen dai koi na kan na yam no wa na sahi taraga mari manga gi makata yam no wa na honari ngai gi koi na ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯔꯥꯏꯠꯁꯤ ꯇꯥꯟꯖꯗꯅ ꯌꯥꯝꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯪꯅ ꯆꯍꯤ 14-15ꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯉꯝꯒꯗꯕ ꯄꯩꯁꯥ ꯑꯩꯈꯣꯏꯅ ꯆꯪꯉꯝꯒꯗꯕ ꯃꯇꯝ ꯃꯥꯡꯉꯝꯒꯗꯕ ꯃꯌꯥꯝꯁꯤ ꯃꯁꯤ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣ ꯃꯤꯅꯤꯒ꯭ꯔꯥ ꯍꯥꯏꯅ ꯃꯁꯥꯅ ꯃꯈꯧ ꯈꯣꯡꯅ ꯂꯥꯎꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤ ꯌꯦꯠꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯂꯦ ꯃꯔꯝꯗꯤ masi karigino haibde koi maramdi khangde akhoi di makoi je koi isil nauni koi gi yellow mini I mari ni kaina yamna khajana khando bani adu ngasi di koi na tali bai sari right se tanjaba matamda masagi sathung hun basu nata ba isagi right tanjaba matam dai koi na yellow mini koi isil nauni na sapokna yamna pokpokna koi na lejaruni ba asigumba group ama nagajina ona dainana aikoi mayokta hadi maitai ne ST oibe yaro haiduna memorandum hadi undak samna governor da degi Manipur gi government da memorandum kisan de maitai ST oibe